Ziribam gi Mongbung Meitei Khulda ngarang numidangdagi ngasi ayuk fawba Kuki Militant Singna Nongmei amasung bomb Kapsillaktuna khwaidagi matam sangna landaba haibadu oikre. Security force amasung Khul ngakpa Singna khut handuna akanba mawongda khuthoknakre. Tawdok asiga mari lainana aikhoigi Ziribam paumi Rosimilat sagapamdagi akhanaba pawdam ama. Huzini le Ziribam from se Ziribam mayon the kilometer tare chatlaga leiba Mongbung Meitei side on dani hairiba mafam asida Mongbung Kuki side on dagi amadi saijang dagi ngarang numidang pung mapan makhairom tabadagi hauraga ngasi ayuk pung manga fawba khuthokna khiba thawdo adu thokliba mafam adudani huzin leijariba se mafam asida ngarang thokhiba khuthokna baduna ngasi fawda Ziribam na thokhiba khuthokna ba singdagi khwaidagi sangba khuthokna ba oibata natana handak kathana numit tarani rom thangna na khuthokna khiba asina mafam asida leiriba Khunja Singna awabagi mathakta aduki matik awaba kaya mayoknare Mongbung khun amadi sejang khun ani sida matam kayagi mamangdagi central forcing deploy tawraga mafam sing asi khun sing asi ngak selaga leiraklabasu hairibam khun mo sejang amadi Kuki gi magai dagi Mongbung Meitei magai romda tattana nongmei kapsilakpagi thabak ngasisu leptana chathari hairibam mafam asida security forcing na search operation kayarak hanna chathagrabasu hariba search operation sing adu kadai phawba transparent oina chathabano haibasidi ngasimak nongmei kapsalpagi thabak leptana chatharakpa asina khunja singna hariba search operation adu transparent oina chathagiba search operation ni haina lobung namdabi fibamda adumakti leiri Laksaningi wapam di Kuki khulai paiba sing nangarang nongmei kaya ama amadi bong kaya ama atat kham leitana Mongbung Meitei khunrom asida kapsilakpa asina mafam asida leijariba security forcing na su khut handuna nakalani gi marakta akan mamongda khut thokna khraba matungda khun asida tatana nongmei kapsilakpa bong kapsilakpuna sing basing tatana chatharakpa asina mafam asida leiba khunja singna pamlibadi hairiba thodok sing asi mari lena authority na ahian da miyeng yeng bire haraga mafam asida su santi ohanduna Ziribam district asi mahausa gumna santi leiba Ziribam district ama ohiningbagi apamba khunja sing lehori pawdun jariba wasimala sagapam SKTV news Mongbung Ziribam district